Channel asina mayambu amukka suhana taramna ukjari. Channel asibu nungsibirabadi wari khak taraga thokpiki. Adom madongi mamal yamlabu kubi sing aduna subscribe amadi notification bell icon adada git launa amuktang nambira. Kanade imana ngangusu itaw pangoy da chalaga kaino pangthada thagalaga ekhogi sanbisi sajikto amta phalu daba yade natradi soidana ekhoi magi hongnabi urok sonbido soirero Hai bungo nang bu kaidano amuk chali dubo thabo inkhang se tawge haida nang ngamai bo ho aina chalise thabak tawnabane khangdi khangdana angangdi hingangladana Hoy tao! Itaw pang! Hoy tao! Kanano? Imungda siyang loob! Kaidawrino? Ush! Chak thongambani da! Eh! Nupana ba? Ush! Hoy! Ima kaitil thokre! Aina thongradi ima isa charahin ba taroidra? Khangdi khangdana! As, ay nga haji na lagli sika. Kay haji harino. Kung hayo kay dawge. Ay koy imana sanbigi sajik palu dana ngang madaloy. Ada amda sa minirse haji dana. Ish, adugi wale. Madugi bu. Se, ay sakse. Palaulo silamge. Adugo dumsat pa yaba sida ba. Masiday da nupi daw na kutsikurang kuwala tawra dana. As, nang namu yaraktra di dana. Taurinine. Ay bukarang kanda nang nahaibadabu ay niyabang amloy kaina haikiw yawbrane. Hoy ne, adu di sumba. Se, adu da haida na layranu se. Hinjang mo na se. Semjin mo kitsuta yawro se. Tunong sat na ba? Hoy. Kay tong se ay no. Iyendim se, sujilo. Pusilagay tatamlamlagay. Hore ni malaglaga mairon jarajani. Adu di pare. Aisho hekta suisilage ko. Aduga, tu, asiga lusiga muta kelamu. Nang shuba ibo, matong manda na mi sisinabadi, hayrami he. Hey, mi sisinabagi wana te he. Matang matamdugi mating pang na si haybani. Ish, wakandi. Hoida. Aisho kanana tidana, hagisung tawani. Ish, adu di aisho kangida. Se. Lori se, 합산 그로. 그래. 풋보다부디 꾸이로이다. 마이셰, 오롱오롱 때 다갈라가 야라다보니. 아도이다. 우리 너희 만화 한질락보다 레름디에는 강의도. 이씨, 야니다. 아도기부, 통제, 아도 뻔하 다지름라가 쩔락을 우리. 아씨, 미라이다 보시쇼. 타바인 강자 톡바다디 농디농아 있다보니 해. 아두부디 마이샤다 레이바니다. Chathoksa sintawase tama nungaitra po ni. Kana dito, asisu pa na ba? Loy na kong na ba? Sapasuya na ba? Nupi mo ay na tiyaga tizaloda na. Kay di no eh, nupi tiyo kay na tigro eh. Kay daw rage? Nupi lay sulay na. As nang suba, bakang ni, nupi mapaw hekoy ba hiti tawri ba? Nang na di sinbirak bro. Sinbirak di. 나 톰도 뻑꾸이다 구이나 보다 락마드는 라이라가 이씨 아스 가다이다 이노다 아이씨 구이되다 있다 이 뚝구이나 따나 리버 모양도 어머 퍽이 구이봉함다 봐 이씨 이봉어 낭나디 하이리바 누피 구이나보 호나바 누피니 야나보 호나바 아이씨 아라이바 나띠네 모이디네 아목 아니락 하이비다가 야비동 나띠 아다기 아목 아두 밤이 아다 밤데에다나 와세 뺏크라바 아두나 마삭 파자에다나 하이로버니 와 빼면다나 아둠 딴나나 똑부수공가 아니다 낭기 그딴 누가 번아둠 딴 짜너리 아두디 하이누다 딴무가이나 아이나 수로 하이나 수다버기 와니다 수갈락라디 아따이 미카이 타복 아무따 레러에다나 수다버니다 호이다 낭나 하잉밤에 있다 하이로
ꯂꯥꯛꯁꯤ ꯌꯥꯔꯦ ꯆꯥꯛꯁꯨ ꯂꯣꯏꯁꯤꯜꯂꯦ ꯅꯪꯒꯤ ꯁꯖꯤꯛ ꯐꯥꯟꯕ ꯍꯥꯏꯕꯗꯣ ꯐꯥꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯌꯥꯕꯨ ꯌꯥꯔꯗ꯭ꯔꯣ ꯌꯥꯔꯦ ꯌꯥꯔꯅꯤ ꯂꯥꯛꯑꯣ Hey, apang, asing, noy ani na sakki ka tawribadubo, kadaydanone? Kura, ꯑꯁꯤꯗ ꯁꯖꯤꯛ ꯐꯥꯜꯂꯨꯒꯦ ꯇꯧꯕꯅꯦ asing hoygira? ꯑꯧ ꯃꯥꯅꯤ ꯈꯨꯔꯥ ꯑꯁꯤꯁꯨꯕ ꯍꯦꯛꯇꯥꯏ ꯃꯣꯏꯒꯤꯅꯦ ꯍꯥꯏꯕ ꯌꯥꯕꯁꯦ ꯑꯗꯨꯁꯨ ꯃꯣꯏꯒꯤꯗꯤ ꯁꯟ ꯂꯩꯇꯦꯅꯦ ꯈꯪꯂꯦꯅꯦ ꯑꯩꯅ ꯑꯣꯏꯔꯝꯂꯅꯤꯁꯦ asing ibo nangna nataokse pangngedana sizinadawgida adum tawraga leiraba malene ko ꯀꯩꯅꯣꯅꯤ ꯈꯨꯔꯥꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥ ꯑꯗꯨꯕꯣ aina hairise chumbu chumdabro ꯈꯨꯔꯥ ꯏꯇꯥꯎꯅꯗꯤ ꯀꯩꯁꯨ ꯑꯗꯨꯝꯅ ꯈꯟꯕ ꯂꯩꯇꯝꯅꯤꯗ ꯁꯤꯗꯤ ꯑꯉꯝ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯋꯥꯅꯤ ꯈꯨꯔꯥꯁꯨ ꯑꯣꯟꯊꯣꯛꯄ ibo nangi phanaba haibiraga aibu oina phattaba tahandana ꯑꯗꯨꯒꯤ ꯅꯠꯇꯦꯗ natrabadi karino nangna tawrisibo nangi phanaba hairaga ꯌꯥꯔꯦ ꯈꯨꯔꯥ ꯀꯥꯟꯅꯔꯔꯣꯏ ꯑꯗꯨꯋꯥꯏꯗ ꯂꯦꯞꯍꯧꯕꯅ ꯐꯔꯅꯤ sha adwaida lephoro kaina ngamu lero mama nangumana hekta usit thawidana ngang ba yaba mina tene ꯃꯁꯦ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯍꯧꯔꯦꯅꯦꯀꯣ ꯑꯁ ꯌꯥꯔꯦ ꯏꯇꯥꯎ ꯅꯪꯁꯨ ꯂꯥ ꯈꯨꯔꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯗꯨꯗ ꯑꯩ ꯅꯪꯁꯨ phagi na tene aina haise asengbanine ay asengba ay asingba yamna saba naming aduga asingba kaina yamna singlabanena nangse adugi saruk singaijan haina kauba singaijan haina kauba ꯃꯁꯤ ꯌꯥꯝꯅ ꯍꯧꯔꯛꯑꯦꯗ ꯃꯁꯤ hawrabanine aidi open challenge tawnase laune ꯈꯪꯅꯤ ꯂꯩꯔꯝꯃꯣꯕ ꯈꯪꯅꯤꯕ ꯑꯁ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯁꯨ ꯍꯟꯁꯤꯒ ꯃꯥꯟꯅꯔꯛꯀꯗꯧꯗꯣꯏꯅꯣ ꯆꯠꯂꯣꯏ ꯑꯩ ꯊꯥꯗꯣꯛꯑꯣ ꯅꯪꯁꯨ ꯈꯥꯝꯕꯤꯔꯒ ꯌꯥꯔꯤꯅꯤ ꯑꯗꯨꯗꯤ ꯐꯨꯅꯔꯨꯅꯤ ꯍꯥꯏ ꯏꯇꯥꯎ ꯃꯁꯤ ꯃꯀꯣꯛ ꯆꯥꯛꯄꯅꯤ ꯈ꯭ꯋꯥꯡꯗ ꯁꯨꯝ ꯀꯣꯜꯂꯣꯅꯦ ꯅꯪꯕꯣ ꯑꯗꯨꯒ ꯁꯨꯝ ꯆꯤꯡꯉꯣꯕ ꯏꯇꯥꯎ ꯃꯁꯤꯗꯤꯕ ꯂꯥꯎꯁꯤ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯎ ꯌꯨꯝꯅꯛꯁꯤ ꯍꯥꯏꯅꯗꯦ hey kadawre saladi kirabo chakhinane open challenge tawnasi hairaga ꯑꯅꯨꯕ ꯀꯣꯛꯆꯥꯛꯄ ꯅꯪꯒꯨꯝꯕꯒ ꯑꯣꯟꯁꯤꯟꯅꯔꯒ ꯂꯦꯝꯕ ꯍꯧꯅꯗꯦ kiredi hainingdene ayo sinaraga lemde kaina kiredi ki dum hayune ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯀꯤꯗꯣꯏꯕ ꯂꯦꯝꯗꯦ ꯍꯥꯏꯅ ꯇꯧꯕꯅꯤꯀꯣ ꯑꯍꯟ ꯌꯥꯏꯕꯣ ꯅꯪꯁꯨ ꯈꯔ ꯇꯧꯗ꯭ꯔꯗꯤ ꯀꯩꯅꯣ ꯁꯖꯤꯛ ꯐꯥꯟꯕꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯍꯦ ꯅꯪꯕꯨ ꯀꯌꯥꯝ ꯐꯥꯜꯂꯒꯦꯅꯦ ꯇꯨ ꯃꯄꯨꯟꯁꯤꯃ ꯐꯥꯜꯂꯦ ꯀꯔꯥꯏꯅꯣꯅꯦ ꯑꯁꯤ ꯈꯛꯇꯔꯣ ꯍꯥꯏꯁꯦ ꯑꯁꯤꯗꯤꯕ ꯅꯣꯏꯒꯤ ꯁꯟꯕꯤꯗꯨꯅ ꯑꯃꯨꯛꯇꯪ ꯍꯨꯞꯆꯤꯟꯕꯗ ꯐꯥꯎꯕ ꯀꯣꯟꯅꯔꯣꯏ ꯀꯣꯟꯅꯅꯤꯍꯦ ꯅꯪꯁꯨꯕ ꯑꯩꯕꯨ ꯁꯤꯗꯕ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯄꯣꯠꯅꯤ ꯁꯤꯗꯕꯒꯤ ꯋꯥ ꯅꯠꯇꯦꯗ ꯅꯪꯅ ꯇꯧꯔꯤꯁꯤ ꯍꯥꯏ ꯋꯥꯅꯤ ꯇꯨ ꯑꯩꯒꯤꯗꯤ ꯌꯦꯡꯉꯣ ꯀꯣꯛꯊꯣꯡ ꯑꯃ ꯐꯥꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯁꯤꯗ ꯇꯧꯅꯕ ꯍꯥꯏꯅ ꯅꯪꯕꯨ ꯍꯧꯔꯤꯕꯅꯤ ꯅꯪꯅꯗꯤ ꯈꯪꯖꯕꯣꯠꯇꯦꯗꯣ ꯀꯥꯟꯅꯗꯦ ꯃꯁꯤ ꯁꯨꯝ ꯉꯥꯡꯂꯒ ꯇꯧꯍꯟꯗꯕ ꯌꯥꯗꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯅꯦꯃꯣ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯂꯥꯛꯃꯤꯟꯅꯔꯒ ꯃꯇꯣꯝꯗ ꯊꯥꯗꯣꯛꯄ ꯍꯥꯏꯗꯣ ꯌꯥꯔꯣꯏ ꯑꯗꯨꯅ ꯈꯨꯠꯁꯤ ꯍꯦꯛꯇ ꯁꯣꯛꯆꯤꯟꯅꯔꯒꯦ ꯑꯌꯣ ꯀꯩꯗꯧꯔꯒꯦꯕꯣ ꯏꯇꯥꯎ ꯈꯨꯠꯁꯤ ꯊꯥꯡꯒꯣꯟꯅ ꯂꯦꯡꯈ꯭ꯔꯦꯅꯦ ꯅꯪ ꯑꯃ ꯏꯕꯣ ꯊꯕꯛ ꯇꯧꯕꯗꯣ ꯊꯣꯡ ꯆꯤꯛꯁꯤꯟꯗꯦ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯣ ꯅꯪ ꯑꯁꯤꯗ ꯇꯥꯅꯕ ꯍꯥꯏꯅ ꯑꯩꯅ ꯁꯤꯜꯂꯤꯅꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦꯅꯦ
ꯑꯁ ꯑꯄꯪꯅ ꯁꯖꯤꯛ ꯄꯥꯜꯍꯟꯅꯕꯅꯤꯗꯅ ꯈꯨꯠꯁꯤ ꯁꯨꯞꯆꯤꯟꯅꯕꯗ ꯑꯁꯦꯡꯕꯒꯤ ꯁꯣꯛꯈꯤꯗꯅ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯕ ꯌꯥꯗ꯭ꯔꯦꯕ. ꯀꯩꯅꯣ ꯅꯪꯅ murum murum ꯁꯣꯜꯂꯤꯗꯨꯅ? ꯏꯃꯥ, ꯀꯩꯁꯨ ꯍꯥꯏꯗꯦ ꯏꯃꯥ. ꯀꯩꯁꯨ ꯍꯥꯏꯔꯣꯏ. ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯇꯥꯕꯖꯥꯠꯅꯤꯀꯣ. ꯇꯥꯒꯟꯈ꯭ꯔꯦꯍꯦ ꯑꯋꯣꯏꯕ. ꯇꯥꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯅꯤꯗꯅ. ꯅꯪꯅꯦ ꯅꯔꯤꯜ ꯇꯟꯃꯟꯗꯅ ꯌꯥꯝꯅ ꯍꯦꯟꯃꯜꯂꯕꯅꯤꯀꯣ. ꯅꯇꯥꯎꯗꯣ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯒ ꯅꯄꯨꯟꯁꯤꯗꯣ ꯑꯣꯏꯕ ꯌꯥꯔꯣꯏꯗ. ꯍꯣꯏ ꯏꯃꯥ. ꯏꯃꯥꯅ ꯄꯣꯛꯄꯤꯔꯝꯗꯅ ꯏꯃꯥ ꯂꯧꯗꯅ ꯅꯆꯥꯁꯨ ꯍꯥꯏꯖꯤꯟꯈꯩ ꯇꯜꯂꯦꯗꯅ ꯑꯗꯨꯅꯅꯤ. ꯃꯁꯤꯗꯤꯕ ꯍꯦꯛ ꯍꯥꯏꯔꯨꯔꯒ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯨꯝꯂꯛꯀꯅꯦꯕ. ꯈꯨꯝꯗ꯭ꯔꯗꯤ ꯀꯩꯅꯣ? ꯅꯆꯤꯟꯗꯣ ꯑꯗꯨꯝ ꯈꯨꯝꯂꯒ ꯂꯩꯔꯣ. ꯅꯪ ꯑꯃ ꯃꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯅꯪ. ꯀꯗꯥꯏꯗꯒꯤ ꯃꯤ ꯑꯣꯏꯗꯕꯅꯣ ꯏꯃꯥ? ꯑꯩꯈꯣꯏꯁꯤꯅꯦ ꯏꯁꯤꯡꯗ ꯁꯤꯔꯁꯅꯨꯗꯅ ꯂꯪꯊꯔ ꯐꯥꯎꯕ ꯈꯗꯥꯡꯅ ꯅꯣꯝꯂꯒ ꯀꯥꯔꯛꯏ ꯍꯥꯏꯅꯔꯤꯕꯗꯣ. ꯃꯁꯤꯗꯤꯕ ꯑꯩꯅꯦ ꯅꯪꯒ ꯉꯥꯡꯅꯕꯒ ꯉꯝꯖꯕ ꯅꯠꯇꯦ. ꯀꯔꯤꯅꯣ ꯀꯩꯊꯦꯜ ꯐꯝꯕꯤ ꯆꯤꯡꯒꯟꯕꯤ ꯑꯃꯗꯒꯤ ꯅꯪꯅ ꯈꯖꯤꯛ ꯍꯦꯜꯂꯦ ꯍꯥꯏ ꯋꯥꯅꯤ. ꯌꯥꯔꯦ ꯌꯥꯔꯦ ꯏꯃꯥ, ꯇꯥꯅꯤꯡꯗ꯭ꯔꯦ. ꯄꯉꯥꯡꯗ ꯉꯥꯡꯂꯅꯨꯀꯣ. ꯀꯥꯟꯅꯗꯦ. ꯑꯩꯅꯦ ꯏꯇꯥꯎ ꯑꯄꯪꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯗꯕ ꯌꯥꯗꯦ. ꯀꯩꯗꯧꯕꯅꯣ ꯑꯃꯨꯛ? ꯀꯔꯤ ꯊꯕꯛ ꯁꯤꯖꯤꯟꯅꯅꯕ ꯍꯧꯔꯨꯒꯦ ꯍꯥꯏꯅꯣ? ꯑꯁ, ꯑꯩꯁꯤꯕꯨ ꯌꯥꯝꯅ ꯃꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯑꯣꯡꯗ ꯊꯕꯛ ꯂꯩꯕꯒꯤ ꯆꯠꯀꯦ ꯇꯧꯕꯅꯦ ꯏꯃꯥ. ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯅꯦ. ꯅꯪꯗꯤꯅꯦ ꯗꯔꯀꯥꯔ ꯂꯩꯕ ꯅꯠꯇ꯭ꯔꯗꯤ ꯅꯇꯥꯎꯗꯣ ꯅꯤꯡꯁꯤꯡꯗꯕꯗꯨꯗ ꯍꯥꯏ ꯋꯥꯅꯤꯗ. ꯌꯥꯝ ꯀꯥꯡꯈ꯭ꯔꯦ. ꯀꯔꯤ ꯊꯣꯛꯑꯦꯅ? ꯑꯩꯅ ꯃꯤꯡꯆꯥꯁꯦ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦꯅꯦ. ꯌꯥꯎ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗꯦ. ꯀꯥꯟꯅꯗꯦ. ꯍꯟꯗꯛꯇꯤ ꯏꯇꯥꯎ ꯑꯄꯪꯗ ꯑꯣꯏꯅ ꯍꯥꯏꯍꯜꯂꯒꯦ. ꯑꯩꯅ ꯁꯨꯝ ꯍꯥꯏꯕꯁꯦ ꯊꯤꯅ ꯆꯩꯃꯟꯗꯅ ꯏꯀꯥꯏꯔꯛꯑꯦ. ꯆꯩꯔꯁꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯩꯍꯟꯕꯅ ꯐꯔꯦ. ꯑꯣ ꯏꯇꯥꯎ! ꯏꯇꯥꯎ! ꯑꯦ, ꯏꯪꯈꯣꯜꯗ ꯂꯩꯌꯦ ꯏꯇꯥꯎ. ꯁꯣꯝꯗ ꯑꯣꯏꯅ ꯂꯥꯛꯑꯣ. 이보, ꯅꯪꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯃꯤꯅꯣ ꯈꯪꯗꯦꯍꯦ. ꯑꯩ ꯂꯥꯛꯂꯤꯁꯤ ꯅꯣꯡꯃꯗ ꯄꯣꯊꯥꯔꯒ ꯂꯩꯔꯝꯗꯦ. ꯊꯕꯛꯇ ꯑꯗꯨꯝ ꯁꯨꯔꯒ ꯂꯩꯔꯕ꯭ꯔꯥ ꯈꯪꯗꯦ. ꯅꯠꯇꯦ 이보, ꯅꯪꯅꯦ ꯇꯨꯝꯕ ꯐꯥꯎꯕ ꯊꯕꯛ ꯁꯨꯔꯝꯗꯧꯕ ꯃꯥꯟꯁꯤꯜꯂꯦ. 이씨, ꯇꯨꯝꯕꯕꯨ ꯀꯃꯥꯏꯅ ꯊꯕꯛ ꯁꯨꯗꯣꯏꯅꯣ 이따? ꯇꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯄꯣꯊꯥꯒꯗꯣꯏꯅꯤ ꯀꯩꯅꯣ. ꯍꯣ, ꯑꯗꯣ ꯃꯤ ꯑꯇꯩꯅ ꯄꯣꯊꯥꯅꯔꯕꯁꯨ ꯑꯩꯗꯤ ꯅꯪꯁꯦ ꯄꯣꯊꯥꯕ ꯍꯩꯔꯝꯗꯧꯕ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯕ. ꯅꯪꯅ ꯉꯥꯡꯕ ꯑꯃ 이보. ꯑꯗꯨ ꯀꯔꯤ ꯂꯩꯔꯒꯦꯕ? ꯑꯣ, ꯃꯔꯝ ꯂꯩꯇꯔꯗꯤ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ? ꯌꯥꯏꯗ, ꯁꯨꯝ ꯍꯪꯕꯒꯤ ꯋꯥꯅꯤ. ꯑꯗ ꯅꯪꯗꯤ ꯃꯔꯝ ꯂꯩꯇ꯭ꯔꯗꯤ ꯂꯥꯛꯀꯟꯗꯦꯗꯅ ꯑꯗꯨꯒꯤ ꯍꯪꯕ. ꯃꯔꯝꯕꯨꯗꯤ ꯂꯩꯗ ꯏꯇꯥꯎ. ꯑꯣ, ꯑꯗꯨꯅꯅꯤ ꯑꯩ ꯍꯥꯟꯅ ꯈꯪꯗ꯭ꯔꯣ ꯑꯩꯗꯤ? ꯈꯪꯈꯤꯕꯁꯤꯅ. 이씨, ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯪꯕꯨ. ꯌꯥꯔꯦꯁꯦ. ꯑꯩꯅ ꯍꯥꯏꯁꯦ ꯑꯝꯇ ꯇꯥꯎꯁꯦ. ꯇꯥꯒꯦ. ꯀꯔꯤꯅꯣ ꯍꯥꯏꯔꯣ? ꯑꯇꯩ ꯅꯠꯇꯦꯗ. ꯃꯦꯝꯆꯥꯗꯣ ꯈꯪꯉꯤꯗꯅ. ꯃꯦꯝꯆꯥ ꯍꯥꯏꯗꯤ? ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯁꯝꯒ ꯈꯔ ꯈꯣꯏꯕꯤꯗꯣ. ꯑꯣ, ꯈꯪꯉꯦ. ꯏꯁꯧ ꯌꯥꯝ ꯂꯥꯡꯕꯤꯗꯣ ꯅꯠꯇ꯭ꯔꯣ? ꯁꯦꯔꯥ ꯅꯪ ꯁꯨꯕ. ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ? ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯏꯁꯧ ꯈꯔ ꯂꯥꯡꯕꯅ ꯅꯨꯡꯁꯤꯕ ꯍꯦꯟꯕꯅꯦ. ꯑꯗꯨ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ? ꯃꯁꯤ ꯑꯩꯅ ꯇꯥꯟꯅꯔꯛꯂꯤꯁꯦ ꯐꯅ ꯀꯨꯏꯔꯦ. ꯑꯗꯨ ꯇꯣꯛꯂꯒ ꯑꯃꯃꯨꯛ ꯀꯨꯏꯔꯒꯦ ꯍꯥꯏꯔꯤꯔꯣ? ꯅꯠꯇꯦꯕ. ꯑꯩꯅ ꯍꯥꯏꯁꯦ ꯑꯃꯨꯛꯇ ꯇꯥꯛꯄ ꯀꯩꯗꯧꯒꯦ? ꯍꯣꯏꯁꯤ, ꯇꯥꯔꯒꯦ. ꯀꯩꯅꯣ ꯍꯥꯏꯔꯣ? ꯑꯩꯅ ꯍꯥꯏꯕꯗꯗꯤ ꯌꯥꯗ꯭ꯔꯦ. ꯑꯗꯣ ꯅꯪ ꯑꯝꯇ ꯍꯥꯏꯅꯕꯤꯌꯨꯗꯅ. ꯀꯔꯤ? ꯑꯩꯅ? ꯍꯣꯏꯕ, ꯅꯪꯅ ꯍꯥꯏꯔꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤꯕ. ꯀꯗꯥꯏꯗꯒꯤꯅꯣ? ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯒꯗꯣꯏ ꯁꯔꯨꯛ ꯑꯩꯅꯦ ꯑꯃꯥꯡꯁꯪ ꯑꯣꯏꯅ ꯁꯦꯡꯂꯒ ꯂꯩꯖꯔꯨꯒꯦ. ꯇꯜꯂꯤ. ꯑꯁ, ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯃꯟꯗ꯭ꯔꯣ ꯏꯇꯥꯎ? ꯍꯥꯏꯃꯟꯕ ꯅꯠꯇꯦ. ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯩ ꯀꯌꯥ ꯀꯩꯗꯧꯗꯦꯀꯣ. ꯃꯥꯏ ꯆꯥꯟꯅꯗꯦꯕ. ꯑꯁ, ꯏꯇꯥꯎ, ꯅꯇꯥꯎꯒꯤ ꯈꯜꯂꯒ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯃꯥꯒ ꯐꯪꯍꯧꯗ꯭ꯔꯕꯗꯤ ꯅꯇꯥꯎꯁꯦ ꯅꯨꯄꯤ ꯊꯤ ꯈꯪꯗꯕ ꯄꯥꯈꯪ ꯁꯥꯔꯤ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ ꯏꯇꯥꯎ. ꯁꯤꯕ ꯏꯇꯥꯎ, ꯑꯃꯨꯛꯇꯗꯤ ꯍꯥꯏꯅꯕꯤꯌꯨ ꯀꯩꯗꯧꯒꯦ? ꯑꯩꯅꯦ ꯈꯨꯔꯨꯝꯃꯣ ꯍꯥꯏꯔꯁꯨ ꯈꯨꯔꯨꯝꯃꯒꯦꯁꯦ ꯏꯇꯥꯎ. ꯑꯝꯇꯗꯤ ꯍꯥꯏꯅꯕꯤꯌꯣꯕ ꯏꯇꯥꯎ. ꯍꯣꯏꯁꯦ, ꯍꯥꯏꯕꯤꯔꯒꯦ.
ꯌꯥꯔꯦꯕ ꯑꯁꯤꯒꯤꯕꯨ ꯑꯃꯨꯛ ꯈꯨꯔꯨꯝꯗꯅꯒ ꯇꯧꯗꯅ ꯁꯤꯁꯤ ꯍꯥꯏꯕꯤꯔꯒꯦ ꯀꯩꯗꯧꯒꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯇꯥꯎꯅ ꯌꯥꯔꯛꯄꯁꯦ ꯃꯥꯅꯕꯨ ꯌꯥꯔꯗꯤ ꯏꯇꯥꯎ ꯅꯪꯅ ꯄꯥꯝꯖꯕ ꯀꯪꯉꯥꯗꯣ ꯑꯃ ꯁꯣꯏꯗꯅ ꯀꯛꯂꯗꯕꯅꯤ 이씨 ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯁꯤ ꯑꯣ ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨꯗ 이때이마 타보기 깡아 ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯑꯃ ꯍꯦꯛꯇ ꯑꯗꯨꯝ ꯁꯠꯀꯗꯧꯔꯤꯕꯅꯦ 야리 살라누 어이 깡아가마도 짜닝디 이씨 낭기 누피도 아주도 야나와 하나부터 하이나기씨 오늘기 터벅도 오지 아버지도 이따 낭기 누피씨 쭉 더럽대다 ꯊꯣꯛꯂꯛꯀꯅꯤ ꯍꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ 으씨, 이 타복 모양들이 낭나 떠오르시, 투언나 따이와로 싸디보. ꯏꯇꯥꯎ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯍꯥꯏꯔꯕꯅꯤ ꯑꯦꯍꯦ ꯏꯇꯥꯎ ꯂꯥꯛꯑꯦ ꯆꯠꯂꯣ ꯏꯇꯥꯎ ꯑꯝꯇ ꯍꯥꯏꯔꯨꯔꯣ 아이고, 그이, ꯆꯠꯂꯣꯕ ꯏꯇꯥꯎ 소이, 짰게. 민자, Tabang, ay cobra. 와무다 하이다 오니다. Kayo ano? 거기 있다 싱보다, 난 강번에 들어 싱보다. Kangi. Suning da bakatan do na tra. 우씨, 혼다 지디. Ado kay daw rehabno. 많은 낭시, 밤에, 낭시 하리바. 야라가디. Kariya. Mana hayraga nang hek talak laga ingon da hayri niya. 이따오 이보기 Mana hayo hayraga hekta hayba nang khangni ba nang ngasi din nang ay na chen ba tare. 그이나 씨바 야로에 낭 보암리디 아이나티 또마 Adu ada khangde. Ay din niya nang ngasi chen ba tare ba. Ay nang pa may isa hatap ko ira ba ne. Hongdo pangamda na later pa ne. Adubo nang namigi pau thanga purak ladana. Aduna nang ngasi di ay na chen ba tare. 야로 에브니 타도 이따 아무튼 나오시다 Chen kinuwa. Aya. Chen kinuwa. Chen ba na kanaro ye. 에이 ꯀꯩꯅꯣ ꯇꯧꯔꯁꯤꯅ ꯑꯩꯒꯤ ꯅꯨꯄꯤ ꯍꯥꯏꯅꯕꯤꯌꯨ ꯍꯥꯏꯔꯒ ꯃꯥꯅ ꯅꯨꯄꯤꯁꯤ ꯐꯥꯗꯨꯒꯤ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ 이따 난 뭐보다 돈을 나와 에브니 Natao si kau ba na kanaro. Ay gi kutagi kak nang thopang ngam na da ba ni khang. 그이나 또 이거 나 잡아 먹는 건 비요 인자비 씨는 박이들이 헤이 ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ 어이 우드라 인자비 씨는 이거 파는 우리 이제 ꯃꯦꯝꯆꯥ ꯅꯪꯁꯤ ꯑꯣꯟꯅꯗ꯭ꯔꯣ Onade. Nang na kari khang dana. Nang na pangye na natao se ingonda nang gi pau thang tharak pa na tro. Nang na khang da ba ma leire. Ma se ay na kuira ba ni pamok pa. Aduna ngasidi nang na mabu ikuta sinare. Aduna ay na hauzik ma se. Haraga chila da ba ni. 아하 ꯀꯩ ꯑꯁꯤꯡꯕ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯑꯄꯪꯕꯁꯦ ꯑꯩ ꯑꯣꯏꯅ ꯑꯣꯏꯍꯧꯔꯦ